Manipur ki yung kai sabada chanagadaba energy conservation building code draft tawba loire. Athubada lenga ki ayaba lawraga chanaba hawragani haina MSPDCL ki managing director H Shanti Kumar na phongdokre. Indian Air Force sizinaduna chingi saruk singda lo kaina thariba popi pambi sing manghanabagi ayaba Defense Minister Rajnath Singh na pirakli haina RPI Atwale ki National Secretary Mahesho Thaunauzam na tamlakli. Chin Kuki Kulai Paiba Singh na hat kraba Mahiroi ani ki achuma wayel fangnaba tuan-tuan ba mafam kaya da nga si sumyam na kutang chara henba yauna khongjang kaya changsinari. Amasung Mahiroi ani hat khibaga mari lainana CBI na kuki mari fa khibagi mayokta ITLF amadi Joint Student Body na Churachandpur District ta tawkiba total shutdown na mausagi punsida chauna kaiba pikrai.